ꯉꯁꯤꯗꯤ ꯑꯩ ꯆꯥꯕꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝꯅ ꯁꯦꯝꯖꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯑꯣꯛꯁꯥꯒ ꯊꯔꯣꯏꯒ ꯊꯣꯡꯕ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯑꯩ ꯑꯍꯥꯟꯕꯗ ꯑꯣꯛꯁꯥ ꯆꯥꯕꯒꯤ ꯃꯍꯥꯎꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯧꯖꯒꯦ ꯃꯇꯨꯡꯗ ꯍꯥꯟꯅ ꯂꯧꯖꯒꯦ ꯐꯖꯩ ꯑꯩꯒꯤꯁꯦ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯆꯦꯈꯣꯟꯁꯦ ꯌꯥꯝꯅ ꯌꯣꯡꯆꯥꯛꯁꯤꯡꯁꯦ ꯌꯥꯝ ꯍꯥꯎꯏ ꯈꯔꯗꯤ ꯆꯥꯎꯅ ꯁꯣꯏꯔꯦ ꯌꯥꯏ ꯌꯣꯡꯆꯥꯛꯁꯤꯁꯨ ꯆꯝꯐꯨꯠ ꯑꯃ ꯍꯧꯔꯒꯦ ꯍꯥꯎ ꯆꯝꯐꯨꯠꯁꯤꯁꯨ ꯆꯥꯕ ꯌꯥꯝ ꯍꯥꯎ ꯑꯗꯩ ꯁꯥꯁꯨ ꯃꯍꯥꯎ ꯌꯥꯝ ꯆꯦꯜꯂꯤ ꯑꯩꯗꯤ ꯆꯦꯛꯁꯤꯟꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯊꯔꯣꯏꯒ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯍꯥꯎ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯣꯏ ꯊꯔꯣꯏꯒ ꯑꯣꯛꯁꯥꯒꯁꯤꯗꯤ ꯊꯔꯣꯏꯗ ꯂꯣꯏꯅ ꯃꯍꯥꯎ ꯌꯥꯎꯋꯦ ꯆꯥꯛꯈꯣꯝꯁꯦ ꯈꯔ ꯆꯥꯎ ꯃꯍꯤꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯪꯅ ꯉꯧꯕꯤꯗꯨꯅꯤ ꯌꯣꯡꯆꯥꯛꯀꯤ ꯃꯍꯥꯎ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎ ꯑꯃ ꯃꯣꯔꯣꯛꯁꯨ ꯀꯟꯅ ꯁꯥꯗꯕ ꯃꯔꯣꯏꯁꯨ ꯁꯨꯕꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯔꯣꯏ ꯃꯔꯥꯡ ꯐꯖꯅ ꯊꯣꯛꯄ ꯇꯥꯏꯃꯤꯡꯅꯤꯅꯦ ꯍꯥꯎꯃꯟꯅ ꯆꯤꯟꯕꯥꯟꯁꯦ ꯈꯔ ꯐꯖꯅ ꯍꯥꯎ
ꯁꯦꯝꯕ ꯌꯦꯡꯕꯤꯌꯨ ꯊꯔꯣꯏꯒ ꯎꯛꯁꯥ ꯊꯣꯡꯕꯗꯣ ꯊꯣꯡꯕ ꯍꯩꯔꯒꯗꯤ ꯐꯖꯅ ꯃꯍꯥꯎ ꯁꯦꯝꯕꯅꯤ ꯃꯉꯣꯟꯗꯗꯤ ꯂꯩꯅꯕ ꯂꯩꯇꯦ ꯃꯌꯥꯝꯗꯤ ꯆꯥꯕꯗ ꯈꯤꯕꯤꯔꯝꯕ ꯌꯥꯏ ꯂꯩꯅꯕ ꯍꯥꯏꯗꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯣꯛꯁꯥꯒꯤ ꯃꯍꯥꯎ ꯑꯣꯏꯅ ꯊꯔꯣꯏꯗ ꯂꯣꯏ ꯂꯩꯔꯕꯅꯤ ꯆꯝꯐꯨꯠꯁꯦ ꯑꯅꯝꯕ ꯂꯣꯏꯁꯟꯒꯦ ꯉꯁꯤ ꯐꯖꯅ ꯍꯥꯎꯋꯦ ꯀꯦꯞꯁꯨꯟꯁꯦ ꯊꯥ ꯑꯃꯗꯤ ꯃꯁꯤ ꯃꯍꯥꯎ ꯀꯥꯎ ꯉꯝꯕ꯭ꯔꯥ ꯃꯌꯥꯝꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯛꯁꯥꯁꯦ ꯏꯇꯣꯝꯇ ꯀꯤꯂꯣ ꯃꯈꯥꯏ ꯆꯥꯡ ꯈꯔ ꯍꯦꯟꯅꯗꯤ ꯆꯥꯏ ꯃꯁꯟꯁꯦ ꯐꯖꯅ ꯑꯁꯤꯗꯤ ꯃꯍꯥꯎ ꯂꯩꯔꯕꯅꯤꯅ ꯆꯥꯛ ꯂꯦꯝꯃꯣꯏꯗꯣꯔꯦ ꯁꯥꯁꯨ ꯂꯦꯝꯃꯣꯏꯗꯣꯔꯦ
뭐지? 자대 하와. 뱀을 여러 개. Langsung này cái chuyện gì mà chả sinh giờ ghé cái chuyện giảm bớt 이런 일은 어떻게 되면 또 비디오지 뭐 땅에 대해 주신 적에 내가 시작하면 뭐 시작하자 이 바베 또